Tumduna Leiba Matei Manao Furambagi Mayokta Wakat Mipham Chathakhre Hairok Assembly Constituency gi manung chanba salungpham mayai lekaida ngaha numidang pung 10 kunthra rom tabada Tumduna Leiba Matei Manao ani masak khangdaba miyoi kharana tamthina Furambagi Mayokta laikai miyamna Wakat Mipham phamduna khongjang changchinkhre masak khangdaba miyoi singna Furambadagi soklaba miyoi adudi Hairok Police Station na konba salungpham mayai lekaidagi Furit Sabam Anoi Sahi Nifughamdoi Apokpa Tolamu amasung mahaki loinabi Furit Sabam Ongbe Maipakpi Kauwe Thogdok Thokphamda Thobal District ki SP Yoge Chandra Haubizam masa laktuna yengsinbaga loinana thogdok adugi matangda kupna thijellaba matungda chenariba sing phagatuna logi oiba chapchaba thabak laukhatkani haina phongdoklamkhe thogdok adubu yaningdaba phongdoktuna Chathakhre Wakat Mipham aduda saruk yakhibe anoigi loinabe Maipakpina hai thogdok adu ngaha numidang pung 10 kunthra rom taba matamda thokhibane mapuroibaga mahaka makhoigi yumgi mamangda leiba farmda ahing lektuna lei ngaihak tumtharuraga mikap thorakpada thong thilakpagi makhol tabadage thong hangdoklubada masak khangdaba miyoi kharana mamai mamit khumduna changlaklaga mahaki mapuroibana tumliba phamungda changkhraga tamthina phurambane matam maduda mahakpuna lauba yaroi mapanda thokhibasu yaroi haiduna Fubuda natana nongmaina namduna thamkhe tungda mahaki mapuroiba adu miyoi sing aduna sire haibage matagum thanamlaga chatkhibane matang aduda mahakna laubadage thangnana leiba miyam chensilaktuna makhoi anibu Rajmedi City da pukhatuna laikana khe mahaki mapuroibadi hospital da adumak makhatana layeng chathahore mahakpuna hidak kaptuna layeng laba matungda yumda putharakbane thogdok asigi matangda mari leinaba singna Mara Leiba miyoi sing puthoktuna chairak pibiyu haina appeal tawrakle Wakat Mipham aduda saruk yakhiba United Club Organization ge Assistant Secretary PH Manina hai ngaha numidang athengbada Furit Sabam anoi amadi mahaki loina bebo tamthina Furambagi thawong akanba mawongda condemn tawwe ngasi phawbada election ga mari lainana salungphamda thokaningdaba thogdok thokpa leitre thogdok aduda senariba sing laingak na thubada chairak pigadabane masak khangdaba singna Furamlaba anoi hauzik phawba wakhal taraktre mahakna hanagi punsida hanjilaktriba phawbade hairok esida mirep oidiba singna teksak bugadabane khwairambalgi nungthil pobokki mihad senaba personnel sing jaban lawba hore 2009 ge July kulhumdoida BT Road thokiba thogdokta senaba personnel sing ngarang district and session court Imphal West jaban lawbugi thabak haukhre BT Road thokiba thogdokta mironbe Thoksom Rabina amasung Sungkham Sanjit laikidaba thogdoka mari leinana CBI na Manipur Police personnel mapan gi mathakta court charge sheet thangatkibane CBI gi charge sheet ta hanbo oina maming paliba hizam Devendro bu hanbo oina ngarang district and session court Imphal East ki mamangda puthokpaga loinana mahakpu examine tawkhe makhata na mahaki examine tha sigi taraga taretta taunaba court na matam lepkhe Case asiga mari lainana prosecution witness ke submission CBI na makhata na pikhalaktraba matung senaba police personnel singi statement loba hokibane thogdok adugi matangda CBI na thigatlaba matung court charge sheet thagalakhiba police personnel mapan adude matamaduda city police ki OC oiramba Y Munal police constable Singh Hizam Devendro Thongnaujam Herojit Ngangom Toyaima Wahengbam Binoy Kumar Thoksom Jagat MD Imran Khan Oinam Kishore amasung Makan Kansung Sothene Panba yabade CBI na Tehelka magazine gi founder kam former editor Taranjit Tezpal magazine asige managing director Soma Chowdhury prosecution witness oina court puthoktuna makhoi gi statement pikhrabane Taranjit Tezpal gi statement da thogdok adugi matangda Tehelka magazine da phongkhiba photography sing edited tawba made temper tawba natte asengbani haina phongdokpa laikhrabane Manipur da Omicron positive oiba miyoi taret sure genome sequencing gi report laktringai positive oiramba sing anaba phaduna discharge tawkhre Manipur da COVID-19 gi yamna sandokanba variant ama oiriba Omicron variant ki case taruk ngarang nongna thengnare loinana nauna Omicron positive oiba thengnaraba makhoi tarukmak genome sequencing gi report laktringai da COVID negative oiduna ana layeng sangsingdagi discharge tawramba thengnare Manipur lenga ki health services ki director Dr. K Rajona thadorok pachero lamagi matunginna ngarang nauna makhoi taruk Omicron positive oiba thengnariba si tharaga state asida apunbo Omicron gi case taret sukhre haire
मखोई तरेनमक आइसोलेशन की मतम सुदुना RT-PCR टेस्ट तौबदा नेगेटिव ओइबदगी डिस्चार्ज तौख्रे मखोई नकनरंबा अमदे सोकनर समनरंबसिंगे खोंगुल लीबगी थबक पाइखटपा हौख्रे हाइरे ओइरगलिबा फिबम असिदा मियामना मिपाइबगी महुत्ता चेक्शन थौरांग लखोटपीदुना कोविड एप्रोप्रिएट बिहेवियर सिंग ngakna mapung phana chatpiyo loinana vaccine dose su na kapthokpiyo hainasu cherol asina makha tare pause asida health department ke awang bathaki official amana phongdorokpagi matungin na nauna positive oiba thengnariba makoi taruk ke manungda miyoi amade india gi mapan laibaktage manipur da changlakpada positive oiba thengnakhibane hairiba miyoi ase uripok ke mapham amadagi masagi chahi 39 surabi nupi amane अतोप पॉजिटिव ओइरिबा मियोई मंगा अदुना हाना स्टेट असिदा ओमिक्रॉन पॉजिटिव ओइबा थेंगनख्रबा तेरादगी मसागी चही 95 सुरबा नुपा अमदे ngasi ओमिक्रॉन पॉजिटिव ओइ हाइबा खंगलबी नुपी असिगे कांटेक्ट ट्रेसिंग तौबदा कोविड पॉजिटिव ओइबा थेंगनरखिबाने मखोई तरुकी रिपोर्ट असे पुन्ना कोलकाता गे टेस्टिंग लैब अमदा थादुना जीनोम सीक्वेंसिंग तौदुना लाखिबाने मखोई खुदिंगमक नुमित 13 रोमगे ममांगदा कोविड पॉजिटिव ओइबा थेंगनरखिबाने कांटेक्ट ट्रेसिंग द पॉजिटिव ओइबा थेंगनरबा मखोई मंगागी मनुंगदा मसागी चही 10 खक्ता ngairiba nupa macha ama amade चही 13 खक्ता ngairibe nupi macha amasu yawi haire मखोई सिंग असे हाना जेनिम्स हॉस्पिटल गे कोविड वार्ड अमदे आरडी विंग गे कोविड केयर सेंटर दा थमलंबने अदुबु मखोई की आइसोलेशन मतम यौरदुना RT-PCR टेस्ट तौबदा नेगेटिव ओइबा थेंगनबदगे जीनोम सीक्वेंसिंग की रिपोर्ट लाक्त्रिंगै मांगोइनना डिस्चार्ज तौखिबने मखोइना पॉजिटिव ओइरिंगै मतमसिदा मसादा लायोंग थोइना उथोरखिदे लोइनना मेडिकल ऑक्सीजन चिंगबा अमत्ता सिजिनखिदे हौजिकसु मपानदगी चंगलकपा मियोइसिंग स्टेट असिदा कोविड पॉजिटिव ओइबा थेंगनरिबा सिंग असे ओमिक्रॉन वेरिएंट ला हाइबदु खंगदोकनबा जीनोम सीक्वेंसिंग तौनबा सैंपल लैबाक असिगी तोंगान तोंगानबा लैबोरेटरी सिंगदा तत्तना थारी हाइरे नॉर्थ ईस्ट मणिपुर न वाहौबा उमंगी सरुक ख्वाइदगी हंथरे हौकिबा चही अनिगी मनुंगदा मणिपुर दा वाहौबा उमंगी सरुक स्क्वायर किलोमीटर 1513 हंथखिबगा लोइनना अवांग नोंगपोकता वाहौबा उमंगी सरुक ख्वाइदगी हंथबा स्टेट ओइरे हाइना मिनिस्ट्री ऑफ इन्वायरमेंट फॉरेस्ट एंड क्लाइमेट चेंज के इंडिया स्टेट फॉरेस्ट रिपोर्ट 2021 दा फोंगलखरे रिपोर्ट असिगी मतुंगिना 2019 दगे 2021 फाउबगे चही अनि असिदा मणिपुर की वाहौबा उमंग स्क्वायर किलोमीटर 1513 हंथखे मेघालय स्क्वायर किलोमीटर 303 हंथदुना वाहौबा उमंगी सरुक ख्वाइदगे हंथबा अनीसुबा अवांग नोंगपोकी स्टेट ओइरे नागालैंड स्क्वायर किलोमीटर 438 हंथखे सिक्किम स्क्वायर किलोमीटर 142 हंथखे सिंथानिंगाई ओइबा मवोंगदा अरुणाचल प्रदेश वाहौबा उमंगी सरुक स्क्वायर किलोमीटर 759 हेंगतखे असम वाहौबा उमंगी सरुक 153 हेंगतले मिजोराम स्क्वायर किलोमीटर 1545 त्रिपुरा वाहौबा उमंगी सरुक स्क्वायर किलोमीटर 119 हेंगतख्रे दुबई इंडिया तमना पाइगदबा फ्लाइट अने थोमगाइनख्रे हौखिबा जनवरी 9 दुबई एयरपोर्ट इंडिया तमना पाइगदबा फ्लाइट अने थेंगाइनबदगी चाउना अमांगता थोकले थौदोक अदु शेड्यूल की मतुंगिना दुबई दगी हैदराबाद तमना पाइगदबा फ्लाइट अमा रनवे द लेरिंगैदा दुबई दगी बेंगलुरु तमना पाइगदबा प्लेन अमा पाइखनबा एयर ट्रैफिक कंट्रोल दगी क्लियरेंस पिरकपदगी पाइखनबा होनबदा थौदोक अदु थोखिबने हैदराबाद तमना पाइगदबा फ्लाइट अदु रनवे द लेरबसु क्लियरेंस अमता याउदना पाइखनबा होनखिबने थौदोक अदुदा इंडिया तमना पाइगदबा प्लेन अनि अदु ममाई ओनसिनरगा थोमगाइनखि अदुबु पाइलटना प्लेन की स्पीड अदु हंथबदगी असियाना अमतदी याउखिदे अदुबु चाउना अमांगता थोखे थौदोक अदु मतौ करमना थोखिबनो हाइबगे इन्वेस्टिगेशन हौजिक चथरे अरोइबदा ताबिरिबा पुमनमकपु थागचरी।